Hꯧzik sognariba Russia amasung Ukraine gi lan asi losinba ngamdana housiksu adumak leiri. Haukhriba nongmanini asida Russia gi side tagi Ukraine da missile attack chathabagi sang aduki matik yamna henkhalakre. Houzik sognariba Lanfam Asida Ukraine gi mateng oinabagi damakta European Union gi maikeidagi 500 million euro gi maman oigadaba military kusukhulaising support tawragani haiduna EU gi foreign policy gi chief Joseph Borrell fungdokre. Ukraine gi missile na hit tawbadagi Russia gi warship Moscow ba lukraba matung asida nauna amuk Russia gi anauba jahaz amaga amuk Ukraine gi maikaidagi hit tawba ngamkre haiduna Ukrainian official singna fungdorakli. Ukraine gi maikaidagi claim tawrukbagi matung inna Russia gi Zebolot Bobrov hairiba logistics jahaz asi Snake Island da makoigi anti-aircraft system sing deliver taunabagi lakbagi matam maduda makoina attack chatakhibani maduda hit tawkhibani haina fungdokli. Makoina claim tawrukbagi matung inna hairiba jahaz asi aduki matik yamna damage tawkre luplamba yabagi sangdasu lei haiduna fongdorakli. Adubo hairiba wafum asi Russia gi side tagi confirm tawrakpasu leitri aduga asi ana yawi haibagi wafum amatasu fongdoraktri. Anauba development amakakta United Nations Human Rights Council na Ukraine gi capital oriba Kyiv amasung masigi manak nakpa jagasing asida Russian troops na war crime commit tawbra tawdabra haibadu yengsinarabagi damakta resolution ama pass tawkre. Hojiki oina yamna kanna lan thengnariba mafamsing asi South Eastern thangba Ukraine gi jagasing asidani aduga North thangba jagasing asidadi Ukraine gi forcing na Hana Russia na capture tawkraba mafamsing tapna tapna takthokpa hojiksu ngamli. Ukraine gi Eastern thangba sarukta leiriba Mariupol gi Azovstal hairiba mafam asida hojik Russia gi maikaidagi yamna kanna attack chathari bombing amasung missile attack na chingba lepa leitana chathari masina maram oiduna hojik Ukraine gi force kaya ama hairiba mafam asidagi thorokpa yadana manungda trap tawduna leikre. Russia na bombing chathabadagi Azovstal hairiba mafam asidagi thokpa yadana leiriba Ukrainian commander amakakna Twitter da Elon Musk tagi mateng nibagi post ama hojik yamna kana social media da viral oiri. Mahaki post aduda Elon Musk asi leiriba miyamsing asina oiraroi haina khanariba thabaksing adubu oigani haiduna takpinabagi damakta atopa planet tagi lakpani haiduna miyamna hainai. Aduga hojik commander asina leiriba fibam asiga yamna manai maramdi mahakna hojik leiriba mafam asidagi hingna thorakani haibasi thajabagi wangmada leiba amakhakni. Maram aduna hairiba commander amasung mahakka leibinariba miyoising asi Azovstal hairiba mafam asidagi hingna thoroknabagi damakta mateng pangbiyo haiduna Elon Musk ta mahakna fongdorakhi. Hojik sonariba Russia amasung Ukraine gi lanfam asida Elon Musk na lepa leitana Ukraine gi side ta mateng pangduna adumak lakhibani. Madugi damakta Russia gi side tagi Elon Musk ki Starlink gi satellite sing asi fawba attack chathagani haiba wafam singbu fongdokhiba leikre. Aduga hojik asisu lepa leitana jamming amasung hacking gi attack kaya ama lepa leitana chatharagli. Hojik fawbagi oinadi masigumlaba attack sing asidagi maipakna ngakthokpa ngamli haiduna mahakna fongdokli. Hojik Russia amasung Ukraine yamna kanna lanthengnariba Eastern thangba Ukraine gi saruk maru oina Donbas ki region asi lithium yamna marang kaina leiba mafam amakhakni. Hojiki matam asidadi malem asida leiriba country khudingma asi global warming lanthengnanaba amasung leiriba carbon emission asi hantahanabagi damakta electronic ki oiba vehicles na chingba items sing asida yamna kanna lamjen tanaragliba tanja amakhakni. Electric vehicles sing asigi battery semba matamda lithium asi yamna maru oiba component amakhakni. Maram aduna lakadawriba matam asida lithium gi demand asi aduki matik yamna leigadawribani. Aduga Ukraine gi hairiba mafam asida leiriba lithium sing asi hojik fawba mine tawba hawdribani. Mine tawnabagi damakta khongthangsing lawkhalakpada ngairingaida lan asina hana hawjinkrabani. Hairiba mafamsing asida
Russiana etek yamna kana chathaduna makoina lawsinabagidamakta honariba asi maram asinasu oiramba yai haiduna expert kaya amana claim taunari. Mathang asina Russia Ukraine gi lan asi hek hokibadagi malemgi lairiba country kayasing asidagi lan asibu yaningdaba amasu Russia gi mayokta lepalaituna wafung kaya ama fongdoktuna lakli. Lambida thoktuna Russia amasung Putin bu yaningdaba uttuna protest tauba natragana social media sitesing asida Lanfam Asida Russia bu yaningdaba fongdoktuna wafung kaya ama fongdokpa criticize tauba asi lepalaituna hausiksu lairi. Adubu India dadi masi kumlaba significant oiba protest asi ngasi fauba uba fangde aduga lairiba India gi miyam sing asigi public sentiment asi ayamana Russia bu support tawbagi maongda oina lay. Western country amasung lairiba makoigi media na chingba commentator kaya sing asine India asi Russia na tawriba thabak asigi against the wafum amata fongdokte haiduna India da aduki matik yamba pressure piri aduga nakal amaromdana India gi lairiba praja sing asina India government na lawkatliba diplomacy gi oiba lambi asida sawatpagi yamna chawba mami ama social media da ubu fangli. India da lairiba miyam sing asina hauzik sonariba lanfam asida Russia gi against the Leptribano asi karamba maram sing laibano haibadu khangnabagi damakta India amasung Russia gi mari aduga India amasung US ka gi mari adu yengbinasi. Matam amadagi USSR aduga hauzikina Russia hairiba country asina ayama matamda India na khudongthiba taba matamda malem pumbagi mayokta chattuna India gi damakta ayama matamda leptuna talaki. Adubu India amasung US ki mari asidi haukraba matam history dagi ngasi fauba asida chechenba ngamdana amasung karamba maongdano haiba khangba ngamdana adumak lairakli. USSR amasung USA gi marakta Cold War hek haurakhiba matum adudagi India gi oina non-alignment policy adopt tawduna nakal animak asidagi amatagi misangda leptana lakibani. India gi masigumlaba khongthang asi USSR gi maikaidagi opportunity ama oina uki adubu USA gi maikaidagi di India na tawriba asi unfriendliness oiba maong amani haiduna India da pendaba fongdoktuna laki. Matam aduda US amasung Pakistan na maruoina constitute tauba military alliance ani collective security treaty organization amasung central treaty organization hairiba sina maram oiduna India gi strategic interest da adumak khudong sadaba ama oina adumak laki. 1962 da soknakiba Indo-China War da ihan hanbo oina India gi lairiba public sing asina China counter taunabagi damakta US ka punba pamlaki. India gi lairiba non-alignment policy adu thugaiduna US ka military alliance ama form taunabagi damakta miyam singna demand tauki. Adubu China na India gi invasion asi aduki matik yamna henjilakpa matamda India gi maikaidagi US dagi mating pibinabagi damakta haijaruba matamda US da mating di piraki adubu aduki matik yamna restricted oiba maong amada piraki. US ki maikaidagi India da communication system amasung apikpa kusu kholai khara khaktamak mating paglaki. Asumna US na tawrakliba asi mahaki maru oibe ally oiriba Pakistan na US da fongdokpadagini maramdi karigumba India da khulai matik chana leiba taragadi Pakistan da khudongthiba lakani haiduna US da athingba thambadagi US na masigumlaba khongthang asi lokhatkibani. Masidagi USA gi damakta asa tawramba praja miyam singna US da leiramliba interest asi nongma nongmagi adumak hantharaki. Matam kharagi matungda 1965 da India Pakistan gi soknakiba lanfam adudasu US na Pakistan da khulai kaya ama lona mating tauki. 1960 da soknakiba Vietnam gi lanfam aduda US na Vietnam da taukiba tamthiraba thabak thawong kaya sing adunasu India da lairiba public sing asina US ki mayokta leplakibagi maram amasu oiri. India amasung US ki lairiba mari asida khwaidagi yamna conflict laikiba haiba taragadi 1970s ki matam asidani 1971 da India amasung Pakistan gi marakta amukasu lan ama thoraki. Hairiba lanfam asida Pakistan gi michang da US Navy gi 7 fleet India gi Bay of Bengal tamna laki aduga nakal amaromdana British ki shipsing asina western thangba sarukta India bu attack taunubagi damakta koisilaki. Asumna India asi maikai khudingmaktagi koisinduna lairingai matam asida
ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯁꯣꯚꯤꯌꯦꯠ ꯔꯁꯤꯌꯥꯅꯤ꯫ ꯔꯁꯤꯌꯥꯅ ꯚ꯭ꯂꯥꯗꯤꯋꯥꯁꯇꯣꯛꯇꯒꯤ ꯃꯈꯣꯏꯒꯤ ꯅꯦꯚꯦꯜ ꯚꯦꯁꯦꯜ ꯐ꯭ꯂꯤꯠ ꯏꯟꯗꯤꯌꯥ ꯇꯝꯅ ꯊꯥꯔꯛꯈꯤ ꯑꯗꯨꯒ ꯌꯨꯑꯦꯁꯀꯤ ꯂꯩꯔꯤꯕ ꯋꯥꯔꯁꯤꯞꯁꯤꯡ ꯑꯁꯤ ꯀꯣꯏꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯋꯥꯇꯔꯗ ꯆꯪꯍꯟꯗꯅ ꯊꯝꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯄꯥꯛꯄ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯔꯥꯏꯕꯦꯜ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯆꯩꯅꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯌꯨꯑꯦꯁꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ ꯀꯣꯔꯅꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ USSRꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ USAꯅ USSRꯗ ꯐꯥꯎꯕ ꯋꯥꯔꯅꯤꯡ ꯇꯧꯕ ꯂꯩꯈꯤ꯫ ꯏꯟꯗꯤꯌꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯁꯨ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯁꯦꯚꯤꯌꯔ ꯑꯣꯏꯕ ꯁꯦꯡꯁꯟ ꯊꯝꯖꯤꯟꯈꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯥꯔꯒꯤꯜ ꯋꯥꯔ ꯑꯗꯨꯗꯁꯨ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯃꯇꯦꯡ ꯐꯪꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ USAꯒꯤ ꯃꯔꯤ ꯑꯁꯤ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯔꯁꯤꯌꯥꯅ ꯏꯟꯗꯤꯌꯥꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯗꯤꯐꯦꯟꯁ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯇꯥꯏꯁ ꯈꯛꯇ ꯅꯠꯇꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯩꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗꯁꯨ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯐ ꯒꯣꯋꯥ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯑꯁꯤꯕꯨ ꯑꯣꯏꯒꯦꯔꯥ ꯔꯁꯤꯌꯥꯅ ꯏꯟꯗꯤꯌꯥ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ G20 ꯑꯃꯁꯨꯡ ꯕ꯭ꯔꯤꯛꯁꯅꯆꯤꯡꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥꯅ ꯏꯟꯗꯤꯌꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫